Ahanbada Maru Report. Union Home Minister Honorable Matung Chief Minister and Biren ngasi Imphal da yokre. Governor Susri Anusa weekend tongan ba official singer Ras Bhavan da unaduna state asigi issue kaya gi matang na wari sanakre. Double engine government state asida lak padagi no mu da sang draba ya draba potlam singi mamal control to ngamre hana congress na high kre. Amadi folks na mapalam dagi lakon miyo sing na may hurol dagi leminarag liba yalaw mi singi marak ta sing sep thaduna liba kaina ba sinba asida nung na nga fongdoragli. Mami TV Prime Time News meeting tabiru kuding mapu AMARJIT THOKCHOM na taram na oksari hojit pau masakhay na pijari. Chief Minister and Biren na Union Home Minister Amit Shah ga unaduna wari sanaruba matung nga sinumit yung bapung tarang ni 2 minute ni po mga tawa matamda Imphal halakre. Ngarang numidang Chief Minister and Biren na Union Home Minister Amit Shah ga unakiba aduda security ki matang yauna state ki tungan ba welfare amadi development ki matang da wa khana ki hairi. Hokibi irai namita state cabinet ki mifam na suspension of operation su shatna ramba kuki lalhulup ani KNA amadi ZRA su dagi withdraw tongna na ba firep laukraba matung Union Home Minister na korak padagi Chief Minister and Biren ngarang ayuk Delhi da satkibani. Chief Minister and Biren ngarang New Delhi Talkatora Indoor Stadium da Fangtokiba Yoga Mahasab lisingani kungahumdoi gi thorum saruk yakibaga loinana Union Minister Sharbananda Sonawal G Kisan Reddy amadi Union Minister of State Dr. Monifara Mahendravai Kaluvai amasung Shrimati Meenakshi Lekhi gasu unakibani. Chief Minister gi khongsat adugi mangoinana Chief Secretary Rajesh Kumar, Home Commissioner T. Ranjit Amadi, Principal Chief Conservator A.K. Joshi Su Nahan Center gi lusing basing na korak padagi Delhi da satkibani. Manipur gi Governor Susri Anusa Uikena ngasi lamdam asigi tongan na masak nairaba miyoy sing Ras Bhavan da kaudun unakibaga loinana hiram kaya gi matang da wari sanakre haidi. Governor Susri Anusa Uike Matang Manau Oina Jawaharlal Nehru Manipur Dance Academy ki Director in Charge P. Vilas Singha Power Department ki Secretary Dr. Silas Kumar Chaurasia Amadi ABVP Manipur ki State Organization Secretary Bhagawat Singha Amasung Mahakal Loinaba Miyoy Singha Unadunu wari sanaki hari Unabadu da Governor Susri Anusa Uike da Achamba Khudol kaya sutam ki hari. Hojik lengak sasan pai ba BJP gi lengak asi lairba praja miyam gi yeknaba haibadu oire haibada haiman bathoktre senjau pai ba singa aron ma mari thamduna phongna miyam dagi sagun tawre haina BJP gi lengak bu Congress na maral sikre ngasi MPCC gi office ta pangthoki ba pawmi singa unaba amada party asigi wangloi oibatana tana AICC gi members su oiriba Bhuwendra na haiki hojik lamdam asida Chananaba sing, Tananaba ising, Sak Tongnaba gas yauna, Atay Polam singi mamal atia fakna wangkre. Chanaba sing, Tongnaba ising amadi gas fangdabana, Miam Sadana Shiro Haibaga Chapmanari. Masipunaba Bharat ki Prime Minister Narendra Modi na Chenjau Paiba Singa, Aron Mari Lainavadagi Haiki. Mahana Haiki, Prime Minister Amadi. Adani Anigi Marak the Lainariba Mari Asi Karamba Marino Haiba, Nasi Fawa, Taktokana Lady. BJP na kumjali singani taraga maridagi lengak pairak padagi potchai gi mamal khangen hengalagli Congress ki matamda KG yankhai gi sing superbag amada lupa charted khak piramba adu hojik lising ma charted faw yori gas ki mamal na lupa lising ani yori thakna badi lairadana nomagi oina season agadaba ising hojik miyam na phangre haiki makoi thakte ki subidha ine haraga
लाइ बबोई में हम लोग जो भी हाई सिटी मस्की मुवाखलों से कोई क्रोनिक किलिज्म मनपुर सरकार कोई हाजिर नहीं बची अब शादी से हम पप्पा अब शादी से बेनिफिशियरी से जब हम बियो इसी इसके अर्थ ले बिगड़ कुकिंग क्या राजस्थान की कांग्रेस सरकार उनको बस हमारे हेल्प बिगड़ लाइव एसेंशियल कम्युनिटीज में हमसे मसीह चेक तबियो अदुगा सिगुंबा अमुक थोके दिवा इकोनॉमी की ब्लॉकेज मतलब तो यो न तांगे अदुगी मतलब की तांगे हाई दुगी है ना केंद्र को मजबूती है ना तांग करे मजबूती लगीवा डबल दी सरकार की मतलब से सही लिसिंग कया की पुआरी लेजरी बलमदम असिदा सुंगई लेरमदबा अमदी मणिपुर की पुआरीदा ममिंग फाव लेरमदबा कम्युनिटी खरना मणिपुर की सक्तम थुगाइनबा होनरकपा अमदी मखोई मखोई की होमलैंड तालक्तुना लाल की बाटोन तौरकलेबा असि लाइबक थीबनी हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर प्रेसिडेंट थ्वेडिंग जम मनिहारना हाइक्रे ngasi wangkhai ningthem pukri mapal da leiba folks ki office da pangthokhiba paumis singa unaba amada manihar na makha taraduna haiki kumjali singa samapan humfuni fan gi matamda yumthang nariba Myanmar amadi atai tongan tongan mafam singdagi laklaga lamdam asigi mafam kya da khunda duna leiraga lam maming onthoknaba honarakpa makhoi makhoi gi lamni hairakpa asi laina lobu sumloi Manipur lengakna MLR ek lising samapan humfu asi mafung fana sana handuna sayet naba thoktanaba hotnaba mathau tare maduna trabadi folks na Manipur miyam ga khusam naduna ek asi nauhonana yengshinnaba khongthang lokal agani lamdam asida yalhomi natab singna khabai khara saba tokpiru Manipur da lege haina khalabadi lamdam asigi hawa nungsit yengbaga loinana aigi haiba wakhalon tharoktuna lamdam asigi miyam ga totna tinana leiminaba apunbagi wakhalon thambiu karigumba hariba wakhalon asi khanbangam loidaba oirabadi isha isagi horak phamda hanbi ko haiki Manipur Land Revenue and the Land Commission Act 1966 Manipur da athuba matamda implement tawkanda jing tam animak se loinabak nusi sanana lei mayana bagida mak folks na jere be tabi dergadi Manipur mia loinana folks na kan makongjang Manipur da Land Commission and the Revenue Act 1966 majisa na ga habaki setpa thajab asetpa कोई के वाफम दुमा मणिपुर गवर्नमेंट दा अमदि लेबा मियाम दा अमदि मणिपुर लाइफ पामा मणिपुर गी लंबो मकोई तंगी ओइनि मका बोसिंग दा अपने तौजरी ngasi ayuk laibuk thiba thawdo amada Imphal More lambi faring sembagi thabak suriba SKV company na wairaga sijanaba tata tipper amagi driver sire aduga helper amana aso opal nang le hari Pawasna hai ngasi ayuk Tengnopol district ki manung sanba Loksau da lambi sembagi thabak subada tata truck aduna IST line wire da soiduna thenglubadagi gari adu mai saklakpadagi driver adu khudak ta mafam adu da laikidabani aduga gari adu da tongba helper amana aso opal nangkibani laikidraba driver adugi sapsaba masak maming khangba ngamdri soklaba helper aduna laikan nanabagi damakta Imphal da pukre hari Imphal area dagi miyoi kharana gari huralaba matung Churachandpur tamna pukre haibagi akaknaba paw ama fangbadagi Bishnupur district police commando gi kangbuna sathakiba drive ta huranduna purakpa bolero ama yauna gari ani miyoi ani ga konana faat pangamle hari pawsana hai ngarang nungthil pung mari rom taba matamda akaknaba paw ama fangbadagi Nambol police amadi Bishnupur district police commando gi apunba kangbuna tidim lambi paringi kaino area da lambi da lakpa gari sing sek tobagi thabak sathakada singnaningai oiba mawngda amubu machugi bolero storm amaga I-20 car amaga Churachandpur maikai tamna yamna kanna thoduna lakpa police ki kangbuna khamnaba khanganki maduda khamlamdana thokibadagi Bishnupur district police commando gi kangbuna tanaduna Bishnupur police station gi get manaktagi gari ani adu fagatki pharbo bolero adugi registration number na MN01W8737 aduga I-10 adugi registration number na MN02A9884 ni hari makhatana commando gi kangbu aduna gari ani adubu thoduna lakpa Churachandpur gi New Boljang dagi ti lun khomang haukip sei kuntraga taret apokpa ti thangjangam amadi Churachandpur gi Laikot village dagi haujikna Khamenlok village da leiba ke saithanglen apokpa silent thang fagatpaga loinana achamba wahang pahung chathaki hari Makoi anibu hang pong chathabada bolero car adu Sagolban Bijoy Govinda mamang lekai da leiba medical oxygen service ki gate tagi
Huranduna purakpane aduga I-10 car aduna gari huranbagi thabak aduda sijinnabane haiba khangba ngamle hairi. Thokhchom Baptist English School Kachai gi library gi lyric sing amadi computer sing piduna angang singbo ahenba education pina hotnabada mating panglagani haina social entrepreneur Kangawam Bijaya Chanuna lauthokre. Wafamasi social entrepreneur Kangawam Bijaya Chanubu Thokhchom Baptist English School Kachai na harau teamno okpagi thoramda haikibani. Kangawam Bijaya Chanuna haiki high school gi thakta leiriba school asigi higher secondary da upgrade tawduna infrastructure skill development hostel amasung darkar leibasing hapchillaga mafung faba education center ohinduna Kachai amasung anakpada taba khunjasingi education system fagatnaba honaragani high bagi thajaba supiki. Thorammadura Thokhchom Baptist English School gi mahiroi Ojasing Kachai village pastor, village chief, village authority, NGO, women society organization singi mihut sing sharuk yakhibaga loinana Kangawam Bijaya Chanuda natki oiba khudol pot kaya su khusinaki. Jika mari lenana Kachai da leiba sai khoi high school ama secondary school thokpa amasung masida mari lenaba awat pasing hapchilaga angang singi damakta abawa education pina na basoidana honagani Kachai da natana chingi district atopa singdaso education system sa pagalanaba tangay kadana honagani. Loktak Pat ki awang thangba khongban Bisnupur district Nambol Kendra gi manung sanna leiba isoki jutu local masigi akwaibada leiba local amadi part sing da leiriba kharsa singi manungda sangai yaubra khangdoknaba numinini gi oiba survey ngasi loisinkhre. Divisional Forest Office Bisnupur Isok Village Development Committee amadi Green Universal Foundation khusam naduna shinduna Range Forest Officer Sukham Ratan Kumar Green Universal Foundation ki President Su Oiriba Indian Red Cross Society Bisnupur District Branch ki Secretary Dr. Huidrom Roman Isok Village Development Committee ki Secretary Huidrom Nipamachana Atai DFO ki Staff Sing Su Saruyaki. Ngarang dagi sathakhiba survey gi makhatana ngasi ayu angan ba pung mari makhai dagi sem sadana numit thokpa haurakpa matamda drone camera ani sijinaduna aerial survey tawduna macha amaga mapi laba amaga kharsa ani ubangamki loinana jutu local gi makha thangba sarukta Isok Village Development Committee gi Secretary Huidrom Nipamachana amom ama laba aniga mitna uduna kharsa manga ubangamki. Drone gi survey da lamai thadok kiba akokpa singi manakta leiba habung amadagi thoklakpa kharsa ani ubangamki maduda thengnakiba kharsa ani aduna drone camera ubu matamda mangak thangatuna munni yengduna leki. Anoba khongul kaya thengnabana maram oiraga drone camera gi makhol tabada atai sa sing tholaktabra natraga atopa mafam singda leikhibra haibasu khangningai oiri. RFO Sukham Ratan Kumar na sangai amadi kharsagi machi hauwa manadaba mawong adu matang atai saji thengnabada kharsa natraga sangai ni masak khangnanaba khunjas singda masak takangki. RFO Sukham Ratan Kumar na phongdor kibada isoki jutu local da ngarang dagi chathariba survey asida thengnariba sing asigi machi yenglaga kharsani khangba ngamle. Khunjasingna kharsa marang kaina leire haibadu chumle khunjasingna makhoibu mamangdagi luna tawbiramba asigum makhatana su tawbiu makhatana leiriba kharsa singi marakta sangai yauribara yaudabra khangdoknabasu makhatana thijinbagi thabak chathakigani mafam asida sangai karigumba thengnarabadi ahenba mityeng su sangkhigani haiki. All India State Government Employees Federation and Confederation of Central Government Employees and Workers ki meeting makhara tongan ba dabi tare tangladuna ngasi Bharat ki atai mafam singda wakat khongjang sangsinkhre. Khongjang adugi sorok ama oina Manipur Government Services Federation sinduna ngasi new secretary to employees singi khongjang sangsin bagaloinana dabi tare yawba memorandum ama district magistrate ta khusinakre hairi. Wakat mi from aduda saruk yakiba Manipur Government Services Federation gi General Secretary Purujit Larik Yengbomna matam kaya gi mamangdagi laingakta tanduna lakwa dabi asing ngasi fawda thabak to onthok pidri haibi yaungna wafam kaya su phongdoki. Hangin from Jingjim and Jalu,
adagi ano pension scheme sa namba yaro ari beduda halau ai benda cingba aduga DA DR na matam matang poti tang pe kam hiji taw do ba du makhal gi DA sing di ko dum namthan na thambire center da 42% like re ko ina 28% stuck to na ko tara mari percent 14% ma kenada na wat na thambire are not only this see the nadana ko gi recruitment gi oigera then promotion gi oigera adagi then trade union gi right high business ko dabi do na amata akoi hak sing lum kana ko dabi do re pha ba pum ko ba hai ban yan undemocratic oi bagi situation amada chathadana la ko poching gi madu loina cartel do madu loina na thaidana thamaga masigi akoi gi dabi sing akoi wat iba sothari ba hori ba pi ba tawdri ba sing che madu mekhanan hona jar ko matam da we need our trade unionism. Socialist Student Union of Manipur gi Nepalak suba mapok kumon thoram pangthokre Mahiroi singna nisa sejinadana ba larik lai sura thawa yauna honasi haina mahiroi lup asigi president Sorai Samyaimana afil torokli ngasi Lalambung High School da pangthokiba mahiroi lup asigi mapok kumon aduda Lalambung High School gi headmistress L Jamuna Devi senior teacher L Vala amadi school asigi satra amasung oja singna saru yaki Imagi amadi imaleba kidamakta aikoi larik ningtina tamsi haiba timda pangthokiba thoram aduda mahiroi singda textbook amadi kolom na chingba yenthoki Sorai Samyaimana horakliba satra satri singna nisagi ipaktagi kanjanaba amatta oiba firep lominasi haiba wafom phongdoki loinana mahiroi singna larik tambada changba mathau taba khudingmak Socialist Student Union of Manipur na angamba thakta mating pangani haina su thajaba piki Isani now saklaba makoi sing sige damakta aikoi karigumba khara tawdaba yade makoi ge dabak aikoi su leiri haibai wakhamon du dai da aikoi na thorum ase pangthok sabani Manipur da leiraba mission school amadi private school kharna mahiroi singu final exam da fail oire haiduna nampu da amuk hana exam thanba fine 10 minutes chingba tawriba asi mahiroi sing asigi pukning wakhala nungai handaba amadi lana lamjing liba thawong kaya asi khudak da lep kadabani haina Federal Students Organization kanglei pak fesok na khangalakle mahiroi lup asina thadoruk pichero lamagi matungina haidaba school khara asina akaknana Kangat pa mahiroi karatabu class 9 amadi 10 na ming chanhanduna board exam thanuna school gi mingchet tanana ba honari amaram da private school singna taiwan na ba mong da pre primary gi thak tagi hauraga high school faw gi thak da board amadi SCERT na recommend to da textbook kya marum nampu da taman ba yauri Chirol dun makhatar duna fasok na mission school amadi private school kharada board na prescribe to da textbook Nampuda taman biganu karigumba school authority amatana class 8 fawagi thaki mahiroi singu fail oire haina lauthok piganu karigumba fail oire haina lauthok labri fesok na chapchana thingnagani masida tholakpa afafata pumba school authority na pujagadabani haina phongdorali ngasi nungtil Bisnupur district ki manung sanba thinungai maning hautaki chingi sarukta paksan lamai sakre Mafam khangna horakiwa lamai adu saklai haiba hek khangbaga maike adonggi miyam amukogi meeting makhada leiba anti drugs campaign gi thomi sing Bisnupur fire service ki kangbuna mai kanmagi sabak chathaduna lamai adu mafung fana muthat pangamkre Pausina makhatari badi lamai sakliba mafam aduda sakhangdaba sing na yanthat lamba ujau kaya leiramba thengna kibedagi anti drugs campaign gi thomi sing nasu u sing adu fagat kiba u sing adu chaurakna shama contractor rom oigani hairi amarom dalamai sakpa kanba amadi niyam kaina yanthatlamba u sing fagatpada achoba thodang laukiba anti drugs campaign wingi thomi sing amadi mateng pangkhiba punamapu anti drugs campaign wing commander THOKCHOM Roman Elias athobana thador puchiron amana thagat pusu phongdorale Sahi Kudingi Editor Guilds Manipur EGM na sinduna yausangi thabak lepagi matam asida exposure tour oina EGM na March ke tang 3 tagi Imphal dagi Vietnam gi damakta EGM gi President Khogendra Khomdram na luching bamioi tarani thoina saba team asoi angam yaudana ngasi Imphal thunglakre
Act is policy gi manung chana mapan leibak ta chatuna leibak adugi socio economy tourism tongan be hiram singyeng silobagi khongchat aduda Vietnam gi Hanoi nang amadi Ho Chi main city singda visit tauki Hanoi gi UNESCO gi heritage site ama oidiba Ha Long Bay gi Hang Sung Sot Titop Iceland da Nangi Dragon Bridge Golden Bridge World Guinness Book of Record ki manung chaliba Na Hills gi Sun World Friends Village amadi Ho Chi Minh City gi tongan ba tourist mafam singda visit taraki masigi matangda khongchat asida saruk yariba Image TV kaksingi editor oiriba Uttam Kumar na haikibada editor Gills Manipurna yausangi suti leiba matam asida sahi khudingi foreign tour chachabani Mamang sahi ani amadi COVID na maram oiraga chatkhiraba matung handakti Vietnam gi konung Hanoi yauna chatpani mamang da Singapore Malaysia Thailand Cambodia na chingba leibak singda chatkre haina phongdorki khongchat asida saruk yarwa hanagi DIPR gi deputy director and Krishna Kumar Singh na haikibada editor Gills Manipur EGM na sinduna media exposure gi saruk yaba phangjabase yamna haraujai Mars ke tang taret tage Vietnam gi damak ta khongsan khiba adu Hanoi da nang amadi Ho Chi Minh gi mafam kayada koina chatuna yeng silluba adugi kanaba amadi Manipur state asida tawba yaba sing editor singna magi media house singda ibiduna natragana phongdo piduna mayamda khanghanaba hona hanjaningi haina haiki Lamda masibu nungshirabade apunbagi wakalon khallo haina All Manipur Youth Protection Committee AMYPCO gi General Secretary Thadrok Pasiro namada phongdorakli Lamda masigi yellow miss sing na mahusagi fajaba kudol kayabu chahi lisang sit na ngak sienduna lamdam asida miyoiba aikoina leibada yamna nungaiba aying asagi khal kaidaba ama oiramni adubu nomadic natragana illegal migrant kharana singi sarukta asukpa umang leihau selaba mafam kaya mathak makha onkre maru koklaba singngai singda amuksu hu pambi popi kaya thajinduna lamdam asigi miyambu tumna manghanabada hanbalaitana aroibi thak to honarakli asukpa umang wamang amadi chingmai kya maru kokhibana maram oiraga khonglam pat turel kya gi isel lepkhre turel khonung kya lekang la onkre huranba nakok tanapi pakle haiba makok haibada makok ta maduna yengbagum maduna yengbagum Manipur apumbagi interest ta Manipur government na thabak thoram paikhalakpada ayat apan oiri piribasina maram oiraga makhoi sing ase kanano haiba mayek seng na takli matam leirige de masagi asoiba sumthoksaduna ingna chikna punna leiminanaba chokhat minanaba honabada haiba asina punamaki afaba oigani haiba wafum su thamlaki Kaksing district ki manung dalaiba wangu sandang khongi lokol da ngasi ayu angan bada shan ama leina layong khangdabani chingnabadagi siduna leirambada lomi singna mi paiba poknari Kudakta mari leinaba veterinary department ge expert team sing mafam aduda laktuni yengshinkre sannadu sidon leram liba mafam aduda wangu sandang khong social welfare youth club ki volunteer sing PYDO club pungjau makhongi thaumi singna mari leinaba veterinary thawal amadi kaksing gi joint director oiriba Dr. S Bino Kumari da pau piraba matungda mathau taba thabak sing paikhat pirakpa amadi lamdamduda makhatana vaccine vaccination tawrgani haibirakpabu SSWY club na apenwa phongdorakli joint director thawal amadi kaksing puriba Dr. S Bino Kumari gi poktaki makhada veterinary head office sanjen thongge expert team amadi kaksing veterinary team anigi sport mafam aduda laktuna postmortem tawduna kari karamba laina lai Layongna san aduda shiribano haibudu khangdoknaba sample collection tawduna laboratory thana naba expert team na sample sing heart spleen lungs amadi liver sing loduna pukre makhathana sample collection lawraba matungda veterinary expert team aduna lamdamdugi club ki volunteers sing loinana kari karamba lainana san adu shiram libano khangdabana pak sanna sandoraktanaba gidamakta dispose tawkre
Kanglaipak Manipur yellow maidagi, Lake Lavamio, Kuding Makna, Lamdam Asigi, Sing Pat Turen, Mahusa, Larimbigi, Fazer Bukudol Singbo, Aduki Matik Nungsije, Amadi Pamuze, Adubu, nomadic illegal migrant Karna Singi Saruk Umang Lehau, Sialabama Funkea, Matak Maka Onkre, Marukok Lava Sing Singda, Amukasu, Hu Pambi, Popikea Tazinduna, Lamdam Asigi Meambu. Tumna Manganba Naba Hanbalaitana Aroi Bitakta Honorably Haina All Manipur Youth Protection Committee Chairman Amana Hiragli. Initiative and Development Organization Samuro Ijoski Anisuba Foundation Dega Mari Lenana Ahan Batankaki Oina Samuro Municipal Council na Koliba Mafam Karada Land Hadi Leraki Maming Tonduna Tetokre Matamgi Ahongba Missing Yam Kalakpa Amadi Sau Kalakpagi Matung ina Yum Hong Nerbagi Achoba Safu Ama Ngasimak Lakli Honglakliba Kongchat Asida Ido Samurogi Anisuba Foundation Gamari Lenana Ahan Batankaki Oina Samuro Naurem Chapro Amadi Oinam Sawung Bungi Mafam Singda Ladiba Lerak Kuding Maki Lerak Machinda Maming Tondana Tiatpagi Tabak Mai Partner Lucian Creek Ahan Batankak Asida Puna Lerak Kungamanga Chayet Navakara Nat Tanadi Maming Amadi Lerak Sembayauna Signboard Tiat Kibagi Tabak Asida Wakal Losing Amadi Pangalgi Mating Pangbirakiba Kwai Punamapu, Ido Samurogi Maikaidagi, the Wimal Kango Chavagaloina, Matung Tarak Patabak Singda, Mating Pangbiu, Manipur Lengaki Lusing Liba, Ikai Kumnariba Chief Minister and Birena, Samuro Kangzebung, Kalo Indiagi Makada, Ground Sangat Sagatnaba, Partner Biriba, Asida, Idos na Ikai Kumnajariba, CMG, Manglan Mangpong Naba Mating Panganaba, Taurang Todun Lady, Adabu Libak Chivadi, Sembalakadoriba, Ground Asida, Mayalambi Paktok Southok Panamaram Oiraga. Ground Asigi, Libak Tambangam Dana Lady. Masida Ikai Kumnazir Chief Minister Amadi, Sport Minister Anina, Swidana meeting Changirakani Haibagi Tazaba, Mike Song Miamna Tamjari Hirakli. State level training on mapping and listening activity for first phase of 6th round of National Family Health Survey Miamna NFISA 6. Aina Kangnaba. Asing ngasi hongnabi matung ina Dr. N. Somarjit, Mission Director, State Health Mission Manipur da DSS Manipur Kri Imphal West da Hogdokre. Dr. N. Somarjit na mahaki inaugural speech da investigators sing quality labor data sing khomjin duna state asigi haksel gi scenario sing tunglam chet ki damakta ningthina thamba mathau tai haiki. Dr. Manmat Kumar Mohanty, Executive Director, Center for Market Research and Social Development Private Limited, CMRSD na. Maki Presidential Space High Training Program Asida, Tongan ba local community leaders sing civil society organization gi representative sing IIPS Amadi CMRSD gi official sing Saruk Yari Haiki. Training program Hodopagi Thoramda, special guest in Saruk Yakiba, Roli Singha IAS, Additional Secretary and Mission Director, NISM Ministry of Health and Family Welfare Government of Indiana, High Kibada Training Program Asigi, Pandamdi, Hozik Hengalagliba, Health and Family Welfare gi issue sing Asigi, Achumba data sing Ningtin Tamduna, State Amasung Central Government gi Darkar Oiba data sing Matam Sana, Pihan Bangam Nanagamutani, Haiki. Aduga International Institute for Population Sciences IIPS na Nodal Agency Oigani Amasung CMRSD New Delhi na Field Agency Oiduna Field Chatuna Manipur Amasung Nagaland State Singi data Kongat Kani Haiki. Meghalaya Filmmakers Association Amadi Meghalaya Tourism Department Sinduna Numit Mangani Sumna Chathagadaba the first Meghalaya International Film Festival Lisingani Kungo Hundoi Ngasi Dagi Soso Tham Auditorium Silong the Hodokre.
tongan tongan films amadi documentaries humpuga manga utkadabluiba festival asida lamdam asigi saknai raba romi maitais film Our Home utkadori loina national award winning filmmaker Born THOKCHOM na festival asigi sharuk ama oina pangthokadoriba script writing workshop ta resource person oina saruk yagani hari Manipur ki education institutions singda matam kuina namsinduna thamlaklaba menstrual hygiene gi issue asi address tawgi saruk ama oina DM College of Arts na sanitary pad vending machine ama khinduna puari semkhri ngasi DM College of Arts ki girls common room da sanitary pad vending machine ama khin khibaga loina na hongnabi matung ina DM College of Arts ke principal CS Silaramani amadi girls common room secretary Naurem Branina Maikum hangdoktuna mahiroi sing da sinakre Thoromariga mari lenana Naurem Branina phongdokhibada hairiba sanitary pad vending machine asi mahakna college asida hek sanglakpa matungda nupi singi yamna tangai phadaba ama oiriba menstrual period lakpa matamda sizinnagadaba pad asi campus manungda phangdabana nupi mahiroi kayada khudong chadaba mayoknaba thengnaki Mahakna college asigi student union election asi thengnaduna mahiroi singi maru oina nupi singi issue sing asi address tawba pamana maram oiraga election thengnaki hairi election thengnaba matamda vision ani miyamda puthokduna thamki hairi vision ani adugi manungda menstrual hygiene gi issue asi address tawba haiba asisu amani hairi mahakna election mamangda miyamda thamki wafam asi thabak oina onthokpa ngambada yamna nungayo fawi haina su phongdoki Lona mahaki thamliba pandam sing asi thabak to onthoknaba honabada achoba mating tawbiribi English department gi assistant professor L Dhanamanjuri amadi college asigi principal oidwi CS Silaramani bu su thagat pa phongdor khibaga loinana mahaki anis vision oiriba mahiroi nupi singbu victimization amadi discrimination tawbadagi ngakthoknaba women's grievances cell amathamba hariba asisu thabakta athubur onthoknaba honaragani haiki All Manipur Ayush Doctors Association amadana Manipur da leiriba Khungangi manung hanjin bada leiba mafam singda leiriba miyam gi damakta haksel gi lamda miting changduna mateng pangbu sharuk ama oina numinini gi oiba tarik taragani thoiga tarago humdoiga March ki tha asida free health camp ama Tenopol district ki manung chana leiba Moireng Thel amadi Saibul village ta pangthokre National Health Mission gi makhada amada gi President Dr. N Fongnana luchingduna pangthokiba free health camp aduna mafam adugi miyoi samag humpuga manga romda lemna layeng bagaloina na hidak langthak sing su lemna fanganki amade pungni wakal phanaba honabada yoga gi kanaba kya gi matang de awareness su pangthoki kemasi pangthokpagi matang da amada gi President Dr. N Fongnana wafam kya su phungdolaki kungi chipna su kem asi pangthokki bagi damakta amada bu apen wafam kya su phungdolaki Jinjak to Mipal Tang daba iram dam Manipur amagi wakalonda Kongpal Social Development Organization KSDO na achoba thorang lauduna law lok paloiraba matungda lengam lokolda law sangam mapan henmada hawai tharak hangam na chingba khutchem gi polam amata yauduna thaki lengam lokolda thakraba mahi marong sing lokpaga mari leinana Laikhuram Rohes, Vice President Kongpal Social Development Organization KSDO na hai KSDO club na miyam gi yaifanaba thabak thorom kya faikhalakpagi khongthang gi saruk ama oina law lok khraba matungda hangduna leiriba lofam singi manungda ama oiriba lengam lokolda anirak suba oina hawai tharak hangamna singba thaki lengam lokolda Kongpal Social Development Organization Cum Youth Center Mangal Leima BLF amasung Kurai Khaidem Lekai GP na Kucham Naduna Mahi Marong Kaya Lengam Lokolda Tha Kiba Asida Agriculture Department Government of Manipur RK Mukta Pradhan Kurai Khaidem Lekai GP na Mating Pangkhe Makhatana Su KSDO Club Miyam gi Yaifanaba Thabak Thorom Kaya Paikhalaki Gani Haina Laikhuram Rohes Vice President KSDO na Phongdoki Aroi Bada
Maroiba pau amana pizari. Union Home Minister Unaraba matung Chief Minister N Biren ngasi Imphal la yorokre. Governor Susri Anusa weekend tongan ba official singer Raj Baban de unaduna state asigi issue kaya gi matang na wari sanakre. BJP की डबल इंजन गवर्नमेंट स्टेट असिदा लाकपदगी नोंगमदा संगदबा यादब पोलम सिंगी ममल कंट्रोल तौब ngamre haina कांग्रेस ना हाइक्रे अमरी फोक्स ना मफालम दिगी लाकम मियोय सिंगना मैहुरोल दगी लेमिनरकलबा येलो मिस सिंगी मरकता सिंगसेप थादुना लेबा कायननबा सिल्लिबा सिंग असिदा नुंगनांग फोंगदोरगली Mami TV Prime Time News View matang siloy sinjari, media tabi dum khuding mapu Amarjit THOKCHOM na amukana khurum jari.